ꯏꯅꯥꯎ ꯅꯨꯄꯤꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯨꯝ ꯑꯣꯐꯔ ꯄꯤ ꯈꯣꯠꯂꯦ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯩꯀꯩ ꯈꯨꯗꯣꯡꯆꯥꯕ ꯑꯣꯐꯔ ꯄꯤꯕ ꯂꯩ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯃꯌꯥꯝ ꯀꯦꯔꯥꯇꯤꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯅ ꯐꯤꯁꯇ ꯂꯧꯕ ꯃꯃꯜꯁꯦ ꯀꯌꯥ ꯐꯥꯎꯗ ꯂꯩ? ꯑꯩꯈꯣꯏꯅ ꯑꯅꯤ ꯆꯥꯝꯃꯉꯥ ꯁꯨꯃꯥꯏꯅ ꯍꯧꯋꯦꯕꯀꯣ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯛꯁꯜꯂꯛꯄꯒꯤꯁꯨ ꯑꯣꯐꯔ ꯊꯥꯗꯣꯛꯑꯦꯕ ꯑꯗꯣ ꯆꯤꯆꯦ ꯂꯥꯛꯄꯒꯤꯗꯕꯨ ꯅꯪ ꯑꯣꯐꯔ ꯄꯤꯕꯤꯗꯣꯏꯁꯦ? ꯍꯣꯏ ꯍꯣꯏ ꯆꯤꯆꯦ ꯂꯥꯛꯄꯩꯁꯨ ꯑꯣꯏꯔꯦ ꯆꯤꯆꯦꯗ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯑꯣꯐꯔ ꯊꯥꯕꯁꯦ ꯍꯣꯏ ꯍꯟꯗꯛꯅ ꯍꯥꯏꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯁꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯁꯥꯟꯅꯕ ꯑꯣꯐꯔ ꯇꯧꯕꯤꯔꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯃꯥꯏ ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯁꯝ ꯄꯔꯃꯤꯅꯦꯟ ꯇꯧꯕꯀꯣ ꯑꯗꯩ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯑꯗꯨꯝ ꯑꯣꯐꯔ ꯑꯗꯨꯝ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ 1,500ꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ 1,500ꯗꯒꯤ ꯍꯧꯔꯒ ꯁꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯃꯜꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯣꯐꯔꯕꯨꯗꯤ ꯊꯥꯔꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯥꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯏꯅꯥꯎꯅꯨꯄꯤ ꯍꯦꯃꯥ ꯄ꯭ꯔꯃꯣꯒꯤ ꯄꯥꯔꯂꯔꯗꯅꯦ ꯁꯝꯁꯦ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯣꯏꯔꯥꯡ ꯕꯖꯥꯔꯒꯤ ꯃꯊꯛꯇ ꯄ꯭ꯔꯃꯣ ꯄꯥꯔꯂꯔꯗꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕꯅꯦ ꯃꯥꯏ ꯄꯥꯔꯂꯔꯁꯤꯗꯤ ꯃꯤꯕꯨꯗꯤ ꯌꯥꯝ ꯆꯤꯟꯕꯅꯦ ꯑꯁ ꯍꯧꯖꯤꯛ ꯍꯥꯏꯕ ꯇꯧꯕꯒ ꯃꯥꯁꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯃꯦꯀꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯤꯆꯦꯒꯤ ꯁꯝꯁꯦ ꯀꯦꯔꯥꯇꯤꯟ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯩ ꯁꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯏꯅꯥꯎꯅꯨꯄꯤꯁꯦ ꯉꯁꯥꯏ ꯀꯩ ꯍꯥꯏꯅꯤꯗ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯃꯣ ꯍꯣꯔꯦꯟ ꯆꯤꯆꯦꯒꯤ ꯁꯝ ꯀꯩꯅꯣ ꯇꯧ ꯁꯦꯝꯕꯤꯗꯣꯏꯁꯦ ꯏꯅꯥꯎꯅꯨꯄꯤꯅꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯌꯦ ꯑꯗꯣ ꯂꯥꯛꯄ ꯃꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯗꯣ ꯆꯤꯆꯦꯒꯤ ꯁꯝꯁꯦ ꯃꯌꯥꯝꯗꯅ ꯌꯦꯡꯉꯒ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯤꯆꯦꯒꯤ ꯁꯝꯁꯦ ꯐꯖꯕ꯭ꯔꯥ ꯆꯤꯆꯦ ꯁꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯖꯔꯦ ꯑꯗꯨ ꯌꯥꯝ ꯗ꯭ꯔꯥꯏꯗꯤ ꯑꯣꯏꯔꯦ ꯈꯣꯏꯁꯨ ꯈꯣꯏꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯐꯒꯠꯅꯕ ꯍꯥꯏꯗꯤ ꯀꯦꯔꯥꯇꯤꯟ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯀꯩꯀꯩꯁꯦ ꯂꯣꯏ ꯐꯔꯅꯦꯕꯀꯣ ꯑꯗꯣ ꯐꯖꯅ ꯇꯧꯊꯣꯛꯑꯁꯦ ꯍꯌꯦꯡ ꯔꯤꯄ꯭ꯔꯥꯏꯡ ꯇꯧꯕꯗꯣ ꯑꯗꯨꯗ ꯐꯖꯔꯅꯤꯕ ꯆꯦ ꯃꯂꯥꯒꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯂꯨꯖꯊꯣꯛꯇꯕꯅꯤ ꯅꯧꯈꯤꯅꯤꯕ ꯍꯌꯦꯡ ꯂꯨꯖꯕ ꯅꯨꯃꯤꯠꯇ ꯔꯤꯖꯟꯗꯣ ꯈꯪꯉꯅꯤ ꯑꯗꯨ ꯁꯝꯗꯨꯗꯤ ꯐꯖꯅ ꯐꯔꯛꯑꯗꯨꯕ ꯍꯪꯆꯤꯠ ꯇꯧꯔꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯧꯖꯤꯛ ꯐꯖꯩꯗꯤ ꯍꯦꯟꯗꯣꯏꯔꯕ ꯑꯁ ꯃꯌꯥꯝꯁꯦ ꯂꯥꯛꯁꯤꯟꯕꯤꯔꯣꯀꯣ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯍꯦꯃꯥꯝ ꯄ꯭ꯔꯃꯣꯒꯤ ꯄꯥꯔꯂꯔꯗ ꯂꯥꯛꯁꯤꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖ ꯐꯖꯕ ꯃꯧ ꯃꯁꯛ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯆꯦꯒꯤ ꯁꯝꯁꯤꯁꯨ ꯍꯧꯖꯤꯛ ꯉꯁꯥꯏ ꯈꯣꯏꯖꯨꯃꯥꯟ ꯁꯥꯔꯝꯕꯅꯦ ꯍꯧꯖꯤꯛ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯎ ꯐꯖꯔꯦ ꯏꯅꯥꯎꯅꯨꯄꯤꯗ ꯀꯥꯏꯗ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯁꯝ ꯇꯤꯡꯍꯜꯂꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯝ ꯑꯝꯇ ꯂꯥꯛꯑꯣ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯅꯦꯛꯁ ꯂꯥꯛꯄꯗ ꯆꯤꯆꯦꯅ ꯍꯩ ꯄꯨꯔꯛꯇꯣꯏꯅꯤꯀꯣ